lambi bo ina semgadabro lambi semangam adu tobangam dabar madugum utpat ngaga sugunuranjit thengnabadi loi waghini 2021 da program phongabado 22 da kakthati mani noi ge sarkar 2024 da amukka hana lupa crore ahumga lakh kun manga hapabase hojik amuk kakthati mani madu soiramabadi soire ranjit machin thire na hairuro noi na nachin thiba emele ni nam to wayo topige lambi bo ina semgadabro sarkarna aigi thaukarino sugunu kendra ki MLA moina opposition moina aigi kendra ki maigi ki praja miyam ki lambi phatre semu se aigi thau to gunu pa amani sahi taret laur gala imana lambi semangam dawa adu to bangam dawa chamjara go praja singa landa to gunu madugum utpat ngaga sugunu ranjit thengnabadi loi waghini